Hanoktada yengbiruba mayam punang pu punemjari Sajibugi Nongma Paanba Cheiraoba lakpada mayamda MeiteiMukbang gi maikaidagi yaifa paujol pizari anauba chahina lakpasida anayak yaudana nungai yaifana ingna chikna paanba oirasanu haina aikoina thaunijari Cheiraoba se ngasi aikoigi oinadi cheiraujaroi maramdi akoi papaga bungoga do suti phangdana thoklaktre aduna ma yaudabuduna nungaitre na lauroi ado khoigisu ano pen ngamjaba khara laindau lemenda kacheraga thongaga chamina doine aduda aina akhoi mamang video da su marmakta yarakpa anelu na akhoi khungi harauba chapminarubudo adu masu kaurani aduduga Caroline ga kaurani mabani aina chak chamina sena haikhre moi ani do Cheiraoba amuk phau yaujadri adugi aina ngasi kaurani ado akhoi su Cheiraujabadi na chede video se piari ga punna taro tausin tabne ado moigi su Cheiraudoineba Nongma Paanbada lawe moigi su akhoi su aduda dum lawe ba thaina dai hauna ado masu yum gini na thadok pa de moi yum da pulap namdo su adu moi mathak haigat pagi mathaki pot mayam do makhada putharaga yam chilleba adugi mi ani su ko bane ai su chachadi mi ahum su ni la ang hen chillani duna akhoi da si akhoi hum dang charni ngasi samlapna adum nga thongba nga toiba thongbaga ataubaga kanghau adumaina tawraga chajarani ado Cheiraoba kumhaigi tanja se laujaraga ai Cheiraobagi maramda khara khak share tawjaramge maramdi khoigi next ki generation ma'am se sisina khangde mun ai su munna khangjaba nate khoi boxi hoi mama hoi atei khoi kaka hoi da hangjaba ne year ne di loin khangnaba aduda kai kai tawgani kai kai tawba yade khotte do adudo ai yam sang na din taba matem tang thamjaramge maitai chanabida Sajibugi Nongma Paanba Cheiraoba sina akhoi gi new year ne ba new year numit sida akhoina sumaina ina mamang du haijakiba anau apet mayam se laindhau laimarenda kacharaga aduga adui akatpaduna muk thongaga mathel mayam langaga mapanda lamlai thadoga aduina akhoina mu chamina doineba chamina bisida chanabi ama oina akhoi injang lanabagi chanabi su lei aduga injang do lanaraga loimak chahaba loin loiraga chingka doineba aduga laindhau laimarenda katpasina akhoina ngamjaba loinamak katpa aduga lei ahum amadi yaudaba yade na hainai sum leiga kombi reiga leiri na amaga lei hai si ahum sidi yaudaba yade hai atai hainungdi dum akhoina ngamjaba katpa yai maram sida yam manung thina munna di khangjadre haidi khangye tadi tai do amana ama hai karamana chumino do ai khangma ngamre mang do khadi mayam su boring su ne ai su pakna khangba oidabani na ado ching su kanai ching ka se khoi boxin haibi badadi Cheiraoba chahi hauba numit sida awang ka ba adagi awang bada ka ba se phaina adumaina thajane hai dugi kanai hai moi ani do ching ka ba pugen tabane ado hojik pau da ching ka ba thingjan gre na hai gre adu da horen kai kai tawdoino di khangde ado video se makata yembiyo hojik ai hoi gi thongba thakpa adagi ai hoi babana lamlai thadokpa khotokpa do adusu matek hapchake aduga akhoi ahum chamina bu su matek hapchake mayam nungai trasul loi buktang di yengbiyo aduga amana Cheiraoba numit sida mayum pan khraba ningol singna moigi mapa mapu makhura adagi machil manau singi khudai moja phurina chingba ngamjaba khudo loina pinai haidi ningol chakaboda dakina ningol na phangbodo adumaina Cheiraoba numitana amuk pibana phangba sumaina su tongnei chatnabi oina ado video se makata na yengminarse nungaitaba akhoi hana mamangdagi plan tawjaba nachade piaibani ngarang nungdang dang hainajaraga namsena namjabane habidi Cheiraoba sidi akhoi su chille moi su chille adum damai tawne aina akhoi gi lawo habjuda sumaina namasena tawjabane ado nungaigadra nungairodra di khangde do yengminarse
我放进去，我放进去，这样Sina mina lalakpa nga thongba ke kalo yawre khogina Meramesh 여기 가고 있는 거. thammagi kake nong te ya 하더라. khoi myam chili ma thai bagi 원래 아주 그 하던 ai gi nya da hang sina khoi chem su yawi na ma kano hai Penanjari masih Cheiraoba mai lainana aina moini se invite tawjabane dang dang asi white Cheiraoba se khoi Cheirao de ba na samjallaga lai gi thadokpa khotpa di kem tawde aduga line dhauda khitang katle aduga chak chamina doine piai gi clip su matek matek hapchar ke ma yumda tawbi Cheiraoba di chathokpa yana de chingka bu ge tawne do pawda chingka ba yaro haigre aduna chak se wina charage aduga mathang ke tawbana do tawradi hapage tawradi let's start champutne sina sikhangba tanghone with cabbage and yongcha boom yeah boom toga there's iromba where's the boom this is uti nga toiba I'm started I hapage ko hana which one do you want toiba or this one anything I have what both but first okay this one I like this everything is fine thank you Ê, đâu không mà được mấy con này nó chỉ ếch này và đuôi thiên what thiên sai no how is it very tasty only material and this only normally we do like 8-9 mathel I won't finish the rest for you it's okay we bought our hair I can't believe I took it a lot pictures with some bra yeah we can use the product
My twin sister, she likes me take all this kind. But not really. I'll send her the photo of me. And then you click. Yeah, Yeah, I I have click. What? I forgot to click all this. What you put? Video na. Video am tanam mo na mamang channel ma'am. Ramen na kawin. Next time hindi ko Meramesh chase. Dona ala tamaga. What is going on? That ball made out of this. I want to go. No one is there to take me. That's why. If you have vehicle, no one. Okay. We can go anytime. This exam na. Queen Malika. School yung mag-test storage na. Dua. Kata mo lor ang council muna. You guys like Gongchak? Right. Everyone love. Hmm? But I can't eat many. Who hates your chak? Some people say Gongchak. They are men. Exactly. Yang benam gitu. Fish bone. No, you can put here. I mean, pinaki. Yeah. Hapka. From here. Nang kim cha de. Hapka. I'll repeat only this part. Too many mathel so. You want to learn why don't it? Seriously, I don't know what to do. Usok mo to cha de ba naman? Usok Never. Usok hadi. Luhong mo lor kan to. Nung chakaw ba? Who will call me? Alcohol. Call na. Alcohol. Please marriage so. Yeah. For sure. Go away. Which one do you prefer? Fish? This one? Yeah, this one. Why is my stomach making noise? We put the L. Finish up. Should I pour? No, it's okay, it's okay. To eat many after eating at hostel. Bukande. After eating this, a good night's sleep will be very. Oh, so tasty. The Cheiraoba. 거의 Cheiraoba 간다가 아좀 진상도 란나보다 Oh, nangi 통에나 안엘리도 비드가 안엘리스 운동을 비드 그 아무 먼저냐 그냥 아이 짜나 누구냐 진가도 here on the plate is so neat. Mine is so untidy. Look, Even me. yours is not moving. yeah not really we took all the rice Yeah. there's no eating Look at me, I'm gonna burst my stomach. taste given the isi na pamuga but the bones I prefer this And this one is tasty. ay the same nga Pro. Delicious. Oh, so clean. Well, mine. ay usok to being ay jay din Professional. my grandma used to teach me how to eat Where? I'm talking about
Oh, I'm gonna burst. I can still eat, but happy. If I eat, I think I won't say. I don't live. Oh, why me? Let's finish na. 인장 짜오. kem ra điều chứ. Chỉ mà thì ngắn thì cái sao mà được ạ. My Bột favorite. thùng là chút đi, ngà thùng là chút đi. Thảo. Drink. What? This one with tandoori, very tasty. Cháu uống rồi. Học có đôi đâu. Hấp thì hấp nữa. Đang học rồi ba lên mình tự sao chứ. Yeah, how are you? Mà đi học rồi em mới ra được. Ish. I didn't know. Cháu đang happy rồi bà. Yeah, yeah, auntie. Cháu uống rồi. Ôi mình sẽ happy rồi bà. Is okay cái này. Mà okay. Mình đang happy rồi bà. Oh, yeah, auntie. Aku đang đi. Dạ đây. Mua thì lâu rồi thôi mà sẽ ra điều nữa. Chạy ra mua cái. Ish. Ai làm trái. Học thì gì vậy? Thôi. Mới dùng cho là ốp sau. Ha. Không biết. Actually, moinido yam hena enjoy the work phangire Cheiraoba ne hairaga ching ka basu thingjan khre corona na mar moraga mathang chahi dadi kemta athing balaitana yam apung phana nuaina pangthokpa ngamboi jage ngasigi onadi nungdoramda anelu thinboi naktang thodore aduga yum da hankhre ado viewers singi maraktagi Cheiraobagi nungi warol asengbado khangbiba yaubiragadi comment da thambiramo mathang chahida aduido phajana akhaisu mayamda share tawjarakke Video su wing bibagi damakta mayam bu haninga letana thagatchari